ꯂꯝꯗꯝ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨ.ꯁꯤ.ꯑꯦꯝ ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨ.ꯁꯤ.ꯑꯦꯝ ꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯝꯕ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯌꯨ.ꯁꯤ.ꯑꯦꯝ ꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨ.ꯁꯤ.ꯑꯦꯝ ꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯨ.ꯁꯤ.ꯑꯦꯝ ꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯝꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯨꯝꯖꯥ 2001ꯗ ꯕꯦꯡꯀꯣꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯂꯥꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯃꯅꯨꯡꯗ ꯁꯦꯝꯈꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯐꯤꯁꯄꯨ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯌꯨ.ꯁꯤ.ꯑꯦꯝ ꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯖꯣꯏꯆꯟꯗ꯭ꯔꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯂꯨꯞ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗꯕ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ यूनाइटेड कमिटी मनपुर की एपेक्स ऑर्गनाइजेशन यूसीएम मई थारंबगीदमक्ता नुंगाइतब फोंदोकना वाकन मिफुम से खोंजबनी यूनाइटेड कमिटी मनपुर से 2001 दा बैंकॉक तौनखिब सीजफायर एग्रीमेंट विदाउट टेरिटोरियल लापदगी मियाम की इहो मनुंग सेमखिबा मणिपुर की अमत गायरब एपेक्स ऑर्गनाइजेशन यूसीएम मई थारब हाइबसे अखोई थमोई सेना सोंना नुंगाइते हाइना ngasi miyam da thamjege karigino haiba matamda aigoi manipur ki affairs organization oiba UCM na ngasi miyam da kari lan krege ngasi khongda manipur ki peoples ka masi bridge ama oiraga aigoi na afa ba thabuk thabang ke atauba ngomkhai kaiba yaroi haiba aigoi ki motto di peace unity and integrity haibani aigoi ki main objective is to protect the traditional boundary of Manipur haibani